13th Ranbir Thouna live on stage 5th October Save Loktak our live haina khangnariba event asibu yengba lengbiro mapung phahanbiu ai samaksu khorang nangai jarang Tarang Durek Suba Ranbir Thouna live on stage Save Loktak our live haina mithon jawa mega musical event asida mayam soidana miyeng ta balak piu ai hakchu sarya jage Laglibo October gitang mga 2017 Loktak dega mari lainana pangthok jagadoriba isai nongmai gi thawram asida ai haksu saruk soidana jagani mayam pumna maksu soidana lakpi Thirteenth Ranbir Thouna live on stage Loktak aina mingthon java Save Loktak our life aiba theme sida pangtok chagdari besai no mai thoram asida mayam punna saruk yaba lengbiro ai sungai jaram ge Lakadoriba October 5 KOMLAKHONG the Pangthok Sagadoriba 13th Ranbir Thouna Loktak Save Loktak our live hiriba event asida aksu saruya jagani Manipuri emoina Loktak si kandabe ade Loktak na khogi thawaini Loktak na khogi punsini mayam sukan minasi event asida mayam suleng biro isu soidan leijaram ki Tarang Durek Suba Save Loktak our life haina mingthon jaba KOMLAKHONG da October gi day 5 ta pangthok kadoriba concert asida mayam saruk yabiyo hoju saruk yajagani malem da ani suna phangdraba sangai gi sanafam oriba Loktak kanbada khoi kudimak dait ta lominasi saruk yaminasi ai wafam asi thamjir mayam suksoi soidana lakpiyo KOMLAKHONG da leba mayang par KOMLAKHONG da isai hoi pangthok jargani haiba numit sita isilnau khudimaksu lakpiduna achauba isai hai mapung phana adi chauna sinjariba sumlaba isai sida mayam su lakpiu haiduna haijari leirang oibina satlingai leikada leihimakta huchilingai matamda adi khoimu oibana hausa o tamba oibana ram ikaiba khangdana hanjin magtabu Loktak akhoi pumnamakini mangsalakdaba Loktak imabu kanmada akhoi pumnamaki thodang lei nangdi mingselni lamdam sige Loktak ngai khoi gi imani ising ngai khoi gi thawai ni Loktak ima bu kansi numit asida mayam pumna mak lengbiro ai haksu ngai jaram ge oh a chick boy hingi langit tinggal na ba tu min leitoni matana oh tapangani ba dawali jamsing ai gi Ranbir Thouna live on stage Loktak Save Loktak our live hiriba concert asida Manipur da leibiriba mayam khudimagna cooperation pibiduna amasung lakpiduna sigumba concert sibu mapung phan biu haiba mafam biu ai site ga thamjari